ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕꯅ, ꯃꯃꯥ, ꯅꯆꯥꯅꯨꯄꯤꯗꯣ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ? ꯃꯥ ꯃꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤꯀꯣ꯫ ꯅꯪꯅ ꯈꯔ ꯋꯥꯔꯣ꯫ ꯂꯩꯀꯥꯏꯁꯤꯅ ꯀꯩꯅꯣ ꯌꯥꯝꯅ ꯉꯥꯡꯅꯩꯀꯣ꯫ ꯑꯩꯒꯤꯗꯤ ꯃꯤꯃꯥꯡꯗ ꯆꯣꯞꯍꯟꯕ, ꯏꯖꯠ ꯇꯥꯕ ꯊꯕꯛ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯍꯧꯔꯤꯁꯤꯅꯤ꯫ ꯅꯨꯡꯁꯤꯔꯩꯅ, ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ? ꯅꯨꯡꯁꯤꯔꯩ ꯑꯩꯒꯤ ꯏꯆꯥꯗꯕꯨ ꯃꯊꯧ ꯂꯩꯇꯕ ꯂꯩꯀꯥꯏ ꯃꯤꯋꯥ ꯉꯥꯡꯕ ꯀꯅꯥꯅ ꯉꯥꯡꯅꯕꯤꯔꯤꯕꯅꯣ? ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯈꯤꯠ꯫ ꯑꯩꯒꯤ ꯏꯆꯥꯅ ꯀꯩꯗꯧꯔꯗꯅ? ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ? ꯅꯨꯡꯁꯤꯔꯩ ꯏꯃꯥꯡꯗ ꯉꯥꯡꯉꯣ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ? ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯃꯃꯥ, ꯅꯪꯅ ꯉꯥꯡꯉꯤꯁꯦ ꯑꯩ ꯃꯌꯥꯝꯗꯨꯕꯨ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯣ? ꯇꯧ ꯑꯗꯨꯒꯨꯝꯕ ꯅꯉꯛ ꯍꯥꯏꯒꯠꯄꯗ ꯇꯧꯒꯅꯨꯀꯣ꯫ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯪ ꯂꯦꯝꯅ ꯂꯩꯌꯨ, ꯅꯆꯥ ꯋꯥꯔꯣ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯪꯅ ꯍꯦꯟꯅ ꯃꯁꯤꯗꯩꯁꯤꯗ ꯍꯦ ꯇꯣꯡꯉꯤ꯫ ꯅꯆꯥ ꯃꯥꯡꯍꯟꯕꯗ ꯅꯪꯅ ꯏꯅꯣꯠ ꯍꯥꯞꯄꯤꯕ꯫ ꯇꯧ ꯍꯥꯏꯍꯧꯔꯤꯁꯤꯅꯤꯀꯣ ꯑꯩꯒꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯃꯗꯣ ꯃꯆꯨꯛ ꯄꯩꯗꯨꯅ ꯁꯣꯜꯍꯧꯋꯤ ꯅꯨꯡꯁꯤꯔꯩꯁꯨ꯫ ꯏꯃꯥ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯗꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ ꯂꯩꯕꯁꯤꯗ ꯂꯩꯀꯥꯏꯅꯤꯅ ꯃꯊꯧ ꯂꯩꯇꯕꯁꯤꯡꯁꯤꯅ ꯃꯤ ꯋꯥ ꯉꯥꯡꯅꯗꯧꯒꯤ ꯃꯆꯤꯟꯁꯤꯡ ꯑꯁꯤ ꯊꯥꯡꯒꯠꯇꯅ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ꯫ ꯃꯋꯥꯁꯨ ꯂꯧꯕꯤꯗꯕꯗ ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ? ꯀꯥꯟꯅꯗꯦ꯫ ꯏꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯎꯅꯕ ꯆꯠꯈꯤꯕꯗꯣ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯍꯣꯔꯦꯟ ꯉꯥꯆꯥꯎ ꯑꯃ ꯂꯩꯍꯜꯂꯛꯎ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯗꯨꯝ ꯍꯥꯎꯅ ꯊꯣꯡꯅꯕ ꯑꯩ ꯃꯔꯣꯏ ꯃꯄꯥꯡꯗꯨꯝ ꯁꯦꯝꯃꯨꯈꯤꯒꯦ꯫ ꯅꯨꯡꯁꯤꯔꯩꯁꯤ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯆꯕ, ꯃꯁꯥꯒꯤ ꯑꯣꯏꯅ ꯏꯔꯥꯡ ꯆꯦꯟꯕ, ꯆꯠꯊꯣꯛꯄ ꯂꯥꯡꯊꯣꯛꯄ ꯉꯥꯎꯕ ꯄꯥꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯌꯨꯝꯕꯥꯂꯣꯟ ꯈꯪꯕꯤ ꯃꯃꯥ ꯑꯣꯏꯔꯦ ꯃꯍꯥꯛ꯫ ꯃꯆꯥ ꯅꯤꯉꯣꯜꯅ ꯅꯨꯄꯥ ꯀꯣꯏꯕꯗ ꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯂꯨꯞꯁꯤꯟꯕ, ꯑꯐ ꯐꯠꯇ ꯇꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯤꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄ ꯆꯥꯊꯣꯛꯄ ꯀꯟꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯀꯦ ꯁꯦꯝꯗꯨꯅ ꯄꯪꯂꯩ ꯃꯔꯩꯕ, ꯃꯥꯒ ꯃꯥꯟꯅꯕ ꯈꯔ ꯄꯨꯟꯗꯨꯅꯇ ꯂꯩꯕ ꯃꯤꯗꯥꯅꯤ ꯃꯍꯥꯛꯁꯤ꯫ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗꯤ ꯌꯥꯝꯅ ꯐꯩ, ꯃꯕꯨꯛ ꯌꯥꯝꯅ ꯇꯞꯄꯤ꯫ ꯑꯗꯨꯃꯛꯅ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯍꯥꯏꯗꯦ꯫ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯁꯤ ꯑꯅꯤꯅꯤ, ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ꯫ ꯃꯆꯥ ꯅꯤꯉꯣꯜ ꯂꯥꯏꯖꯗꯤ ꯃꯃꯥꯒꯤ ꯂꯝꯆꯠ ꯂꯧꯕꯤꯅꯤ ꯃꯍꯥꯛꯁꯨ꯫ ꯑꯗꯨꯕꯨ ꯃꯆꯥ ꯅꯨꯄꯥ ꯂꯣꯌꯥꯗꯤ ꯃꯄꯥ ꯂꯧꯕꯅꯤ, ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯃꯃꯥꯒ ꯃꯆꯜꯒꯒꯤ ꯂꯝꯆꯠꯄꯨ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯦ꯫ ꯂꯥꯏꯖꯅ, ꯏꯃꯥ, ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯁꯤꯔꯕꯣ? ꯀꯧꯔꯝꯃꯒ ꯑꯃꯇ ꯇꯥꯗ꯭ꯔꯤꯁꯤꯕꯣ? ꯅꯨꯡꯁꯤꯔꯩꯅ, ꯍꯥꯏ ꯀꯔꯤꯅꯣ? ꯂꯥꯛꯇꯅ ꯀꯧꯔꯤꯗꯨꯕꯣ? ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯁ, ꯑꯗꯥꯏꯗ ꯉꯥꯡꯗꯅ ꯂꯩꯇ꯭ꯔꯁꯨ ꯁꯤꯗꯝꯇ ꯂꯥꯎꯁꯤ, ꯁꯠ ꯂꯥꯛꯑꯣꯕ꯫ ꯍꯣ, ꯂꯥꯛꯑꯦ꯫ ꯅꯠꯇꯦ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯪꯅ ꯂꯥꯛꯇꯅ ꯀꯧꯔꯛꯏꯗꯨꯕꯣ? ꯅꯄꯥꯅꯒ ꯇꯥꯔꯗꯤ ꯉꯁꯤꯒꯤꯅꯦ ꯉꯥꯡꯕꯗ ꯂꯩꯐꯝꯒ ꯈꯪꯉꯣꯏ꯫ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ꯫ ꯑꯗꯨꯅ ꯅꯪꯅꯦ ꯅꯄꯥ ꯂꯩꯔꯗꯤ ꯉꯥꯡꯕ ꯁꯛꯄꯗꯨꯈꯔ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯂꯥꯏꯃ ꯒ꯭ꯌꯥꯟ ꯇꯥꯗꯦꯍꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯤ꯫ ꯍꯣꯏ ꯌꯥꯔꯦ, ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯏꯄꯥꯗꯣ ꯂꯩꯇꯦ ꯈꯪꯕꯩꯅꯤ ꯑꯩꯅ ꯀꯧꯔꯛꯏꯁꯦ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯥ ꯄꯤꯕ ꯎꯅꯕ ꯊꯣꯛꯇꯣꯏꯅꯤ꯫ ꯑꯩꯅ ꯁꯦꯠꯂꯤꯁꯦ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯣꯕ꯫ ꯅꯆꯥꯁꯦ ꯍꯣꯔꯦꯟ ꯃꯥꯅ ꯎꯕꯗ ꯂꯦꯝꯖꯕꯤ ꯃꯥꯜꯂꯗ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯕ꯫ ꯍꯣ, ꯃꯥꯜꯂꯦ꯫ ꯏꯆꯥꯅꯕꯨ ꯇꯧꯔꯗꯤ ꯏꯄꯛꯇ ꯄꯛꯏ, ꯏꯃꯥꯟꯗ ꯃꯥꯜꯂꯦꯗꯨꯅꯤ꯫ ꯑꯗꯨ ꯉꯥꯏꯈꯣ, ꯅꯪꯕꯨ ꯑꯗꯨꯒꯤ ꯄꯤꯕꯥ ꯍꯥꯏꯕ ꯅꯨꯄꯥꯗꯨꯕꯨ ꯑꯁꯨꯝ ꯀꯣꯏꯅꯗꯨꯅ ꯂꯩꯔꯕ꯭ꯔꯣ? ꯅꯠꯇꯦ, ꯃꯉꯣꯟꯗꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯕꯁꯨ ꯅꯠꯇꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ, ꯅꯪ ꯁꯤꯡꯉꯨꯀꯣ, ꯁꯤꯡꯉꯨ꯫ ꯅꯠꯇꯦ, ꯏꯃꯥꯅ ꯅꯪꯕꯨ ꯃꯀꯦ ꯁꯦꯝꯍꯟꯗꯅ ꯂꯩꯀꯥꯏ ꯈꯨꯟꯗ ꯊꯥꯗꯣꯛꯏꯁꯤꯕꯨ ꯑꯗꯨꯒꯤ ꯄꯗ꯭ꯔꯠꯅꯕ, ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯥꯟꯕꯗꯨ ꯈꯛ ꯀꯣꯏꯔꯒ ꯂꯩꯔꯕ꯭ꯔꯕ? ꯉꯥꯏꯈꯣ, ꯈꯨꯟꯊꯛꯀꯤ ꯅꯍꯥꯟ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗ ꯅꯪꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯅꯨꯄꯥꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯦ? ꯃꯗꯨ ꯌꯦꯡꯕꯗ ꯃꯔꯜ ꯐꯅ ꯄꯥꯏꯔꯝꯗꯧꯕ ꯃꯥꯜꯂꯤ꯫ ꯄꯪꯒꯅꯨꯀꯣ, ꯅꯪ ꯄꯪꯒꯅꯨ ꯍꯥꯏꯕꯤꯔꯤꯁꯤꯅꯤ꯫ ꯑꯁ, ꯌꯥꯔꯦ ꯁꯤꯃ, ꯃꯥꯅꯗꯤ ꯈꯪꯁꯨ ꯈꯪꯗꯅ ꯁꯨꯝ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯑꯩꯅ ꯇꯥꯕꯤꯕ ꯀꯣꯏꯔꯤꯁꯤꯗꯤ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ꯫ ꯃꯔꯜꯁꯨ ꯀꯩꯁꯨ ꯄꯥꯏꯗꯕ ꯑꯣꯏꯗꯦ ꯃꯤ, ꯂꯥꯏꯔꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯃꯣꯏ ꯈꯨꯟꯒꯤ ꯃꯤꯗ ꯑꯩꯅ ꯂꯣꯏꯅ ꯍꯪꯗꯣꯏꯔꯕꯅꯤ꯫ ꯑꯩꯅ ꯇꯞꯅ ꯁꯨꯝ ꯂꯧꯊꯣꯛꯀꯦꯅ ꯇꯧꯕꯅꯤ꯫ ꯃꯥꯗꯤ ꯑꯇꯩ ꯑꯩꯅ ꯀꯣꯏꯔꯤ ꯃꯌꯥꯝꯁꯤꯒ ꯃꯥꯟꯅꯗꯦꯕ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯁꯛ ꯐꯖꯕꯗꯨꯗ ꯁꯨꯝ ꯀꯣꯏꯅꯕꯅꯤꯗ꯫ ꯅꯍꯥꯟꯒꯤ ꯈꯨꯟꯊꯛ ꯅꯨꯄꯥꯗꯨꯁꯨ ꯃꯔꯜꯒ ꯌꯥꯝ ꯄꯥꯏꯕ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯏꯇꯥ ꯄꯦꯅꯨ ꯍꯣꯏꯒꯤ ꯃꯗꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯅꯤ꯫ ꯑꯗꯨ ꯏꯃꯥ, ꯅꯨꯄꯤꯗꯤ ꯊꯤꯔꯦ ꯍꯥꯏꯌꯦ꯫ ꯈꯠꯅꯔꯒ ꯃꯄꯥꯝꯗ ꯍꯟꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ꯫ ꯀꯥꯏꯗꯦ, ꯃꯔꯜꯕꯨ ꯂꯩꯔꯗꯤ ꯀꯥꯏꯗꯦꯌꯦ꯫ ꯀꯣꯛ ꯈꯪꯅ ꯁꯤꯜꯂꯒ ꯂꯧꯕ ꯌꯥꯕ ꯈꯔ ꯂꯧꯊꯣꯛꯍꯧꯔꯒ ꯀꯣꯛ ꯀꯥꯏꯅ ꯊꯣꯛꯑꯒ ꯂꯣꯏꯔꯗꯨꯕꯨ꯫
ꯏꯃꯥꯅ ꯌꯥꯏ ꯈꯪꯅ ꯁꯤꯜꯂꯨ ꯑꯗꯨꯒꯅꯦ ꯃꯣꯏ ꯊꯦꯝ ꯇꯧꯔꯒ ꯂꯧꯕ ꯌꯥꯕ ꯂꯧꯊꯣꯛꯍꯧꯁꯤ ꯃꯣꯏ ꯁꯤꯒꯨꯝꯕꯗꯒꯤ ꯂꯧꯗꯅ ꯀꯅꯥꯗꯒꯤ ꯂꯧꯔꯨꯅꯤꯒꯦ ꯏꯃꯥꯅ ꯌꯥꯏꯀꯣ ꯏꯃꯥꯅ ꯌꯥꯏ ꯑꯉꯛꯄꯅꯤ ꯃꯃꯥ ꯃꯥꯁꯨ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯑꯐ ꯐꯠꯇ ꯇꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯔꯩ ꯃꯥꯅ ꯍꯦꯟꯅ ꯂꯥꯏ ꯌꯥꯎꯗꯨꯅ ꯇꯨꯡꯒꯤ ꯈꯟꯗ ꯁꯦꯜ ꯊꯕꯛ ꯃꯤꯍꯧꯗꯨꯅ ꯐꯠꯇꯕ ꯀꯣꯝꯗ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯍꯦꯛ ꯆꯣꯡꯊꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯈꯨꯟꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗꯅꯤ ꯂꯥꯏꯖꯒ ꯄꯤꯕꯥꯒꯗꯨꯁꯨ ꯎꯅꯔꯝꯃꯤ ꯄꯤꯕꯥꯅ ꯂꯥꯏꯖ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ ꯅꯪꯅ ꯅꯁꯛꯀ ꯐꯖꯩ ꯍꯌꯦꯡ ꯑꯩꯒꯤꯒ ꯑꯣꯏꯕ ꯐꯪꯍꯧꯗ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯊꯃꯣꯏ ꯀꯥꯏꯍꯧꯅꯤꯍꯦ ꯅꯣꯛꯃꯤ ꯂꯦꯝꯖꯕꯤ ꯑꯃꯒꯤ ꯃꯇꯧꯗ ꯈꯨꯝꯃꯤ ꯅꯨꯄꯤ ꯃꯍꯥꯛꯁꯨ ꯍꯣ ꯑꯩꯁꯦ ꯅꯪꯒꯤꯅꯦ ꯅꯪꯒꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯔꯦꯌꯦ ꯑꯩꯕꯨ ꯊꯥꯖꯗꯕꯤꯒ ꯇꯧꯕꯤꯅꯨ ꯍꯌꯦꯡ ꯀꯅꯥꯅ ꯈꯪꯕꯅꯣ ꯇꯥꯕꯤꯕ ꯑꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯈꯤꯕ꯭ꯔꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯥꯏꯅꯨꯀꯣ ꯅꯪꯁꯣ ꯑꯩꯅ ꯅꯪ ꯊꯥꯗꯣꯛꯄ ꯀꯥꯏꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ ꯃꯪꯗ ꯐꯥꯎ ꯈꯜꯂꯨꯔꯅꯨ ꯍꯣ ꯌꯥꯔꯦ ꯈꯪꯖꯔꯦ ꯑꯗꯣ ꯇꯥꯕꯤꯕ ꯑꯩꯁꯦ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯑꯩꯕꯨ ꯀꯔꯤ ꯈꯟꯕꯤꯅꯤ ꯈꯟꯕꯗ ꯀꯔꯤꯅꯣ ꯀꯣꯛ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯥꯏꯕꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯐꯠꯇꯅ ꯈꯟꯗꯧꯔꯤꯒꯦ ꯍꯥꯏꯌꯨꯕꯁꯤ ꯍꯟꯗꯛꯁꯦ ꯏꯃꯥꯁꯨ ꯁꯦꯜ ꯈꯔ ꯆꯤꯟꯕ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯇꯥꯆꯧꯁꯨ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯑꯃꯠꯇ ꯐꯪꯗꯦꯕ ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯗꯣ ꯐꯤꯁꯥꯀꯣꯟ ꯑꯃ ꯂꯩꯔꯒ ꯐꯤ ꯁꯥꯁꯤꯔꯅ ꯁꯨꯝ ꯈꯟꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯁꯦꯜ ꯆꯤꯜꯂ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯕꯨ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯕ ꯌꯥꯕꯗꯣ ꯅꯪꯅꯕꯨ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯐꯩ ꯀꯩꯅꯣ ꯌꯨꯝꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯈꯔꯗꯤ ꯌꯥꯎꯔꯤ ꯀꯌꯥꯝ ꯆꯪꯒꯗꯧꯕꯅꯣ ꯅꯪꯒꯤꯗꯣ ꯁꯤ ꯑꯌꯥꯎꯕ ꯈꯔꯁꯦ ꯄꯥꯏꯈ꯭ꯔꯣ ꯑꯋꯥꯠꯄꯗꯨꯅ ꯑꯩ ꯃꯊꯪ ꯎꯅꯕꯗ ꯄꯨꯔꯛꯑꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯐꯤꯁꯥꯀꯣꯟꯗꯣ ꯂꯩꯔꯁꯤ ꯄꯤꯕꯥ ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤꯒ ꯑꯣꯏꯕꯒ ꯂꯥꯏꯖꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯪꯖꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯗ ꯊꯥꯖꯗꯨꯅ ꯌꯥꯝꯅ ꯐꯕ ꯏꯪꯖ ꯇꯞꯆꯕꯤꯅꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯊꯥꯖꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯇꯥꯕꯤꯕ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯁꯨꯝ ꯏꯀꯥꯏꯁꯤꯜꯂꯛꯑꯦꯗ ꯀꯔꯤꯒꯤ ꯏꯀꯥꯏꯗꯧꯔꯤꯕꯅꯣ ꯁꯤꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯏꯕꯥꯅꯤꯗꯤ ꯊꯨꯡꯅꯗꯧꯕ ꯂꯩꯔꯁꯤꯗꯤ ꯑꯗꯨꯏ ꯁꯔꯨꯛ ꯐꯤꯁꯥꯀꯣꯜꯗꯣ ꯂꯩꯔꯒꯅꯤ ꯐꯤ ꯃꯌꯥꯝ ꯁꯥꯊꯔꯣ ꯍꯌꯦꯡ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯑꯍꯨꯟꯄꯣꯠ ꯑꯣꯏꯅ ꯄꯨꯔꯛꯅꯕ ꯑꯁꯤ ꯍꯥꯏ ꯃꯍꯥꯛꯇꯤ ꯂꯥꯏꯖꯕꯨ ꯅꯣꯛꯃꯤ ꯇꯧꯅ ꯌꯦꯡꯖꯔꯝꯃꯤ ꯁꯣꯝꯗꯅ ꯅꯨꯄꯤ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯇꯨꯃꯤꯟ ꯈꯜꯂꯤ ꯑꯍꯨꯟꯄꯣꯠ ꯀꯥꯏꯅꯒ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯩꯔꯣꯏ ꯈꯪꯕ ꯅꯠꯇꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯕ ꯑꯃ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯆꯠꯈꯤꯗꯧ ꯂꯩꯔꯤꯕꯁꯤꯗ ꯑꯁꯥꯒꯁꯨ ꯌꯥꯝ ꯁꯥꯒꯠꯂꯤꯌꯦ ꯅꯨꯄꯤ ꯃꯥꯅ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯥꯏꯖꯁꯤ ꯏꯈꯪ ꯈꯪꯅ ꯈꯨꯝꯃꯤ ꯈꯜꯂꯝꯕ ꯋꯥꯈꯜꯒ ꯀꯥꯏꯔꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯇꯥꯕꯤꯕ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦꯀꯣ ꯃꯊꯪ ꯑꯃꯨꯛ ꯎꯅꯔꯁꯦꯕ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯤꯔꯩ ꯃꯍꯥꯛꯁꯨ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯣꯠꯐꯝꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯐꯝꯂꯦ ꯏꯅꯝꯃ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ ꯏꯃꯨꯡꯗ ꯂꯩꯕꯒ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯦ ꯁꯤꯡꯖꯨꯗꯣ ꯑꯩꯒꯤ ꯈꯤꯇ ꯇꯝꯕꯤꯔꯛꯑꯣ ꯑꯗꯨ ꯆꯥꯔꯒ ꯑꯁꯥꯕꯁꯦ ꯑꯝꯇ ꯈꯥꯡꯒꯦ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ ꯍꯣꯏ ꯄꯤꯔꯛꯀꯦ ꯍꯥꯏꯒꯨꯝꯗꯅ ꯍꯧꯖꯤꯛꯀꯥꯟꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯏꯪ ꯑꯁꯥꯁꯨ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃ ꯇꯧꯔꯦꯗ ꯏꯅꯥꯎꯁꯥ ꯅꯣꯏ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦꯗ ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏ ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯃꯤꯠ ꯉꯥꯎꯕ ꯑꯍꯜ ꯂꯨꯈꯣꯏꯁꯨ ꯄꯣꯠꯐꯝꯗꯨꯗ ꯅꯨꯡꯁꯤꯔꯩꯅ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩ ꯋꯥꯔꯤꯅꯣꯅꯦ ꯅꯣꯏꯅ ꯁꯥꯟꯅꯔꯝꯃꯤꯕꯣ ꯅꯨꯡꯁꯤꯔꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯛꯃꯤ ꯏꯔꯥꯡ ꯄꯨꯕ ꯃꯤꯠꯌꯦꯡꯗ ꯈꯣꯏ ꯅꯨꯡꯁꯤꯔꯩꯁꯨ ꯂꯩꯔꯝꯃꯦ ꯁꯤꯡꯖꯨ ꯆꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪ ꯇꯥꯗꯁꯨ ꯑꯁꯥꯕ ꯑꯝꯇ ꯆꯥꯒꯦꯅ ꯆꯪꯉꯛꯏꯕꯅꯤ ꯆꯤꯟꯁꯤ ꯏꯐꯛ ꯐꯛꯆꯤꯜꯂꯦꯅ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯁꯈꯤꯌꯥ ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ ꯈꯔ ꯌꯥꯝꯇꯛ ꯇꯝꯃꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯩꯒ ꯍꯦꯛꯇ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯨꯡꯁꯤꯔꯩ ꯍꯪꯒꯣꯏꯕ꯭ꯔꯅꯦ ꯅꯪ ꯇꯥꯗꯒ ꯆꯥꯕꯕꯣ ꯅꯨꯡꯁꯤꯔꯩ ꯃꯥꯁꯨ ꯏꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯥꯗꯥ ꯅꯆꯜꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯖꯗꯦꯗ ꯈꯣꯏ ꯇꯥꯗꯅ ꯂꯩꯒꯦ ꯍꯥꯏꯔꯕꯕꯨ ꯄꯨꯛꯁꯦ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯍꯦꯛ ꯆꯥꯊꯣꯛꯄ ꯑꯗꯨꯅꯤ ꯁꯣꯝꯗ ꯁꯈꯤ ꯃꯕꯨꯛꯇ ꯇꯨꯃꯤꯟ ꯈꯜꯂꯤ ꯑꯅꯤꯗꯨꯒꯤ ꯇꯧꯅꯔꯤꯕ ꯏꯔꯥꯡꯗꯣ ꯎꯕꯗ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯑꯅꯤꯃꯛ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯌꯦꯡꯅꯤꯡꯗꯕꯅ ꯍꯅꯨꯊꯪꯗ ꯏꯔꯥꯡꯒ ꯇꯧꯅ ꯁꯥꯔꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯈꯣꯝꯃꯒ ꯃꯔꯨꯁꯤ ꯀꯣꯛꯑꯒ ꯁꯨꯅꯨ ꯌꯦꯡꯉꯪꯇꯩꯅꯤ ꯈꯪꯗ꯭ꯔꯤ ꯇꯥꯗꯥ ꯍꯣꯏ ꯅꯆꯜ ꯃꯣꯔꯣꯛꯀ ꯌꯥꯝ ꯇꯛ ꯂꯥꯜꯂꯇꯣꯟꯁꯤ ꯄꯤꯛ ꯊꯟꯅ ꯍꯦꯛ ꯍꯥꯞꯆꯔꯛꯀꯦ
ꯇꯥꯗꯣ ꯍꯩꯒꯤ ꯁꯤꯡꯖꯨꯗꯣ ꯑꯗꯨꯒ ꯄꯨꯛ ꯄꯦꯟꯅ ꯍꯦꯛ ꯆꯥꯕꯤꯌꯨ ꯄꯤꯖꯔꯛꯀꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯨꯡꯁꯤꯔꯩ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥ ꯂꯥꯏꯖꯒꯗꯤ ꯂꯩꯀꯥꯏꯗ ꯅꯨꯄꯥ ꯎꯅꯕ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯇꯧꯕꯗꯤ ꯇꯣꯛꯂꯝꯗꯦ ꯅꯣꯡꯃꯁꯨ ꯂꯥꯏꯖꯗꯣ ꯃꯥꯒ ꯅꯧꯅ ꯈꯪꯅꯕ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯒ ꯈꯨꯟꯒꯤ ꯆꯤꯗꯥꯏꯒꯤ ꯂꯝꯕꯤꯗꯨꯗ ꯎꯅꯔꯝꯃꯤ ꯇꯥ ꯁꯥꯖꯧ ꯑꯩꯅ ꯍꯥꯏꯕꯗꯨ ꯄꯨꯕꯤꯔꯛꯑꯕꯣ ꯅꯪꯅ ꯍꯥꯏꯕꯕꯨ ꯀꯔꯝꯕꯅꯣ ꯌꯥꯝꯃꯟꯗꯅ ꯀꯔꯝꯕꯅꯣꯕꯨ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯕꯨ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯕ ꯀꯔꯝꯕꯅꯣꯕꯨ ꯀꯔꯤꯃꯨꯛ ꯍꯥꯏꯈꯤꯒꯦ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦ ꯑꯃꯨꯛꯇꯒ ꯍꯥꯏꯔꯣꯁꯦ ꯌꯥꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯤ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯦꯜ ꯈꯖꯤꯛ ꯍꯥꯏꯕꯁꯤꯗ ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯄꯤꯗ꯭ꯔꯤꯕꯣ ꯄꯤꯅꯤꯡꯗꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ ꯑꯁ ꯂꯩꯖꯥ ꯅꯪꯕꯨ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯄꯥꯏꯒꯟꯈꯤꯕꯁꯤꯅꯕ ꯑꯩ ꯇꯁꯦꯡꯅ ꯀꯥꯎꯕꯩꯅꯤꯁꯦ ꯁꯦꯜꯕꯨ ꯀꯌꯥꯅꯣ ꯍꯥꯏꯔꯧꯁꯦ ꯅꯠꯇ꯭ꯔꯒ ꯁꯦ ꯑꯩ ꯀꯩ ꯌꯥꯎꯕꯈꯩꯁꯦ ꯂꯣꯏꯅ ꯂꯧꯍꯧꯔꯣ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯍꯥꯏꯕꯗꯨꯁꯨ ꯂꯣꯏꯗꯧꯔꯕꯅꯤ ꯑꯗꯨꯅ ꯃꯊꯪ ꯎꯅꯕꯗ ꯁꯣꯏꯗꯅ ꯄꯨꯔꯛꯑꯗꯧꯅꯤ ꯁꯦ ꯁꯥꯎꯔꯅꯣꯕ ꯑꯁꯦꯡꯕꯒꯤꯗꯤ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯁꯤ ꯃꯥꯅ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯌꯨ ꯍꯥꯏꯈꯤꯕꯗꯣ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯑꯌꯥꯎꯕ ꯁꯦꯜ ꯃꯈꯩꯁꯨ ꯄꯤꯔꯝꯗꯧꯔꯤ ꯑꯗꯨꯒ ꯃꯊꯪ ꯎꯅꯕꯗ ꯁꯅꯥꯒꯤ ꯂꯤꯛꯇꯨꯁꯨ ꯄꯨꯔꯛꯂꯅꯤ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯒꯤ ꯁꯤꯗꯅꯤ ꯑꯩꯅ ꯇꯥ ꯁꯥꯖꯧ ꯍꯥꯏꯗꯅ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯩ ꯅꯨꯡꯁꯤꯔꯤꯕꯁꯦ ꯍꯣ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯃꯁꯛ ꯐꯖꯕꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯇꯧꯔꯒꯦꯇ ꯂꯩꯔꯕꯅꯤ ꯅꯪꯅꯒ ꯑꯩꯈꯣꯏꯗꯒ ꯂꯩꯔꯗꯤ ꯅꯈꯣꯡꯗꯒꯤ ꯅꯀꯣꯛ ꯐꯥꯎ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇꯅꯤ ꯌꯣꯝꯍꯟꯗꯧꯔꯤꯕꯅꯤ ꯈꯪꯉꯕ ꯑꯁꯦꯡꯕꯒꯤ ꯑꯁ ꯑꯩꯗꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯠꯅꯤꯡꯉꯦꯀꯣ ꯑꯗꯨꯗꯤ ꯑꯁꯦꯡꯕꯒꯤ ꯏꯕꯥꯅꯤ ꯉꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤꯔꯣ ꯑꯩꯒꯤꯗꯤ ꯌꯥꯔꯕꯅꯤ ꯍꯣ ꯃꯇꯝ ꯈꯔ ꯈꯛ ꯉꯥꯏꯕꯤꯈꯣ ꯑꯩꯁꯦ ꯅꯪꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯅꯪꯉꯣꯟꯗ ꯂꯩꯇꯅ ꯑꯩꯕꯨ ꯀꯅꯥꯗ ꯂꯩꯔꯨꯗꯧꯔꯤꯒꯦ ꯑꯗꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯃꯊꯪ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯊꯪꯗꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯑꯣ ꯁꯣꯏꯔꯣꯏꯌꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯂꯣꯌꯥꯗꯣ ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯁꯤꯗ ꯃꯄꯥ ꯊꯣꯏꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯔꯩꯒ ꯃꯆꯟ ꯂꯥꯏꯖꯒꯗꯤ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤꯁꯤ ꯃꯈꯣꯏꯅ ꯄꯥꯝꯂꯝꯗꯦ ꯃꯔꯝꯗꯤ ꯊꯣꯏꯕꯅ ꯆꯦꯜꯂꯛꯂꯤꯕ ꯊꯣꯏꯅꯨ ꯈꯨꯟꯁꯤꯃꯛꯇꯗꯒꯤꯅꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯈꯔ ꯐꯥꯎꯕ ꯑꯣꯏ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯃꯔꯝꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯄꯥꯝꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯁꯦꯜꯁꯨ ꯌꯥꯅꯗꯨꯅ ꯂꯣꯌꯥ ꯑꯃꯗꯤ ꯊꯣꯏꯅꯨꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯂꯣꯌꯥ ꯂꯨꯍꯣꯡꯕꯁꯨ ꯊꯥ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯗꯒꯤ ꯁꯦꯜ ꯈꯔ ꯂꯨꯍꯣꯡꯕꯗ ꯁꯤꯖꯤꯟꯅꯅꯕ ꯄꯨꯁꯤꯜꯂꯨꯕꯗꯨ ꯊꯧꯕ ꯂꯥꯛꯂꯕꯅꯤ ꯌꯥꯝꯅ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯅꯪꯒꯤ ꯃꯥꯃ ꯇꯣꯃꯥꯜꯗꯒꯤ ꯁꯦꯟꯐꯝ ꯑꯃꯈꯛ ꯏꯄꯥꯅ ꯂꯧꯕꯅꯤ ꯃꯆꯤꯠ ꯂꯧꯅꯗꯧ ꯁꯔꯨꯛ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯀꯝꯗꯧꯁꯦꯕ ꯏꯄꯥ ꯏꯆꯥ ꯇꯥꯟꯅꯔꯒ ꯑꯊꯨꯕꯗ ꯁꯤꯡꯗꯣꯛꯅꯕ ꯇꯧꯁꯤꯗꯣ ꯍꯣꯏ ꯄꯥꯕ ꯑꯩꯁꯨ ꯂꯨꯍꯣꯡꯕꯗ ꯁꯦꯟꯐꯝ ꯀꯌꯥꯝ ꯆꯪꯈꯤꯕꯅꯣ ꯀꯃꯥꯏ ꯇꯧꯕꯅꯣꯁꯦ ꯑꯝꯇ ꯅꯦꯅꯥ ꯇꯥꯅ ꯄꯥꯕꯗ ꯍꯪꯒꯦ ꯈꯟꯕꯅꯤ ꯊꯕꯛꯁꯤꯅ ꯁꯨꯡꯁꯪ ꯍꯦꯛ ꯆꯪꯗ꯭ꯔꯤ ꯑꯩꯉꯣꯟꯗ ꯇꯨꯡꯁꯤꯟꯕ ꯈꯔꯁꯨ ꯂꯩ ꯅꯃꯧ ꯅꯨꯄꯤꯗꯁꯨ ꯑꯩ ꯑꯝꯇ ꯍꯪꯅꯈꯤꯒꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨ ꯇꯥꯟꯅꯔꯁꯤ ꯄꯥꯕ ꯁꯦꯜꯗꯨ ꯇꯥꯁꯤꯟꯅꯔꯒ ꯁꯨꯔꯗ꯭ꯔꯗꯨ ꯌꯦꯡꯉꯁꯤ ꯍꯣꯏ ꯅꯣꯏꯅ ꯐꯅꯤꯗꯨ ꯇꯧꯔꯁꯤ ꯇꯉꯥꯏ ꯐꯗ꯭ꯔꯒ ꯅꯃꯥꯒꯤꯅ ꯅꯆꯟꯒꯦꯔ ꯁꯅꯥ ꯑꯃ ꯕꯟꯗꯥꯟ ꯍꯦꯛ ꯊꯝꯃꯁꯤ ꯑꯗꯨꯒ ꯁꯤꯟꯅꯔꯁꯤ ꯉꯁꯥꯏꯗꯒꯤ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯔꯤ ꯇꯥꯔꯝꯕ ꯅꯨꯡꯁꯤꯔꯩꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯃꯛꯏ ꯏꯁ ꯀꯔꯤ ꯍꯥꯏꯕ ꯃꯈꯣꯏ ꯃꯄꯥꯒꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯁꯅꯥ ꯕꯟꯙꯥꯟ ꯀꯥꯏꯅꯒ ꯍꯣ ꯏꯆꯥꯒꯤꯁꯨ ꯑꯩꯒꯤꯁꯨ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯀꯥꯏꯕ ꯌꯥꯔꯣꯏ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯥꯏꯗꯧꯔꯤꯕ ꯃꯣꯏꯒꯤ ꯊꯧꯗꯣꯛꯇ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯀꯥꯏꯒꯦꯔꯥ ꯕꯟꯙꯥꯟ ꯊꯝꯒꯦꯔꯥ ꯃꯄꯥꯝꯗꯒꯤ ꯂꯧꯒꯦꯔꯥ ꯉꯝꯅꯕ ꯇꯧꯅꯈꯣ ꯃꯧꯅꯦꯅ ꯂꯥꯛꯄꯗ ꯉꯥꯏ ꯌꯨꯝꯗꯣꯝꯕꯤ ꯑꯣꯜꯂꯦ ꯌꯨꯝꯗꯣꯝꯕꯤ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯅꯆꯥꯁꯤꯒꯤꯕꯨ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯍꯣꯠꯅꯕꯤꯅꯤ ꯍꯥꯏꯒꯦ ꯇꯧ ꯅꯪꯒꯤ ꯋꯥ ꯉꯥꯡꯕꯗ ꯀꯔꯥ ꯍꯦꯟꯕ ꯇꯨꯡꯃꯥꯡ ꯌꯦꯡꯗꯕꯤꯗ ꯇꯧꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯂꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯅꯪ ꯂꯣꯌꯥꯅ ꯌꯥꯔꯦ ꯄꯥꯕ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯇꯧ ꯁꯤꯗ ꯃꯤꯒꯤ ꯃꯔꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯧꯔꯣꯏ ꯑꯗꯨꯒ ꯏꯃꯥ ꯅꯪꯃꯛꯅ ꯅꯆꯥꯗ ꯑꯗꯨꯒꯨꯝꯕ ꯈꯣꯟꯗꯥ ꯊꯥꯕꯤꯔꯤꯕꯗꯣ ꯏꯃꯥ ꯇꯨꯡꯗ ꯅꯤꯡꯉꯝꯃꯛꯇꯕ ꯑꯣꯏꯌꯨ ꯑꯩꯁꯨ ꯏꯃꯥꯒꯤ ꯏꯆꯟꯒꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯔꯜꯗꯣ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯁꯣꯛꯄꯤꯒꯗꯧꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯃꯥ ꯅꯪ ꯑꯃ ꯑꯩꯅꯁꯨ ꯀꯌꯥ ꯍꯥꯏꯕꯅꯤ ꯐꯔꯔꯣꯏ ꯈꯜꯂꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦꯗꯣ ꯍꯦꯛ ꯇꯧꯏꯗ ꯑꯩꯅ ꯁꯨꯝ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯩꯕꯁꯤꯗ ꯀꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯅꯆꯥꯁꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ
ꯚꯥꯞ ꯂꯥꯏꯃ ꯇꯥꯗꯦꯍꯦ ꯍꯣ ꯅꯆꯥꯁꯤꯅ ꯑꯩꯉꯣꯟꯗ ꯊꯥꯔꯝꯂꯤꯕ ꯈꯣꯟꯗꯥꯁꯤꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯇꯥꯕꯤꯍꯧꯗ꯭ꯔꯕꯔꯣ ꯏꯁ ꯃꯊꯣꯡ ꯈꯪꯗꯕ ꯅꯔꯜ ꯀꯥꯏꯅꯒ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯂꯣꯏꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯐꯩ ꯃꯥꯅ ꯀꯌꯥꯝ ꯐꯥꯎꯕ ꯉꯝꯈꯤ ꯌꯦꯡꯒꯦꯕ ꯑꯩꯁꯦ ꯅꯨꯡꯁꯤꯔꯩꯅꯤ ꯅꯨꯡꯁꯤꯔꯩ ꯏꯇꯤꯛ ꯈꯪꯗ ꯁꯥꯔꯗꯅ ꯏꯍꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯅꯥꯃꯗ ꯇꯥꯔꯒ ꯅꯥꯃꯗ ꯐꯥꯎꯗꯣꯛꯈ꯭ꯔꯦꯗꯣ ꯇꯧꯔꯦꯗꯣ ꯃꯤꯒꯤ ꯀꯔꯤꯁꯨ ꯍꯥꯏꯖꯗꯕ ꯏꯃꯧ ꯑꯁꯤꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯈ꯭ꯔꯦ ꯐꯥꯒꯤꯗꯒꯤ ꯃꯃꯥ ꯅꯨꯡ ꯑꯁꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯗ ꯂꯥꯛꯑꯗꯤ ꯃꯤ ꯁꯤꯅꯅꯤꯀꯣ ꯍꯣꯏ ꯌꯥꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯏꯆꯥꯗ ꯀꯗꯥꯏꯗꯅꯣ ꯌꯨꯝ ꯍꯣꯡꯈꯤꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯏꯃꯨꯡꯁꯤꯗꯒ ꯂꯩꯕ ꯉꯝꯃꯣꯏꯗꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯁꯨ ꯄꯤꯕꯥꯒ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯇꯥꯆꯧꯁꯨ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯑꯃꯨꯛ ꯍꯣꯡꯕ ꯌꯥꯔꯅꯤ ꯑꯗꯨꯅ ꯏꯕꯥꯅꯤꯒꯤꯅ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯍꯣꯡꯁꯦꯕ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣ ꯇꯥꯆꯧ ꯂꯨꯍꯣꯡꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯒ ꯌꯥꯝ ꯋꯥꯔꯦ ꯍꯧꯖꯤꯛ ꯏꯄꯥꯁꯨ ꯏꯕꯨꯡꯁꯨ ꯃꯧꯗꯨꯅ ꯂꯣꯏꯅ ꯆꯨꯝꯈ꯭ꯔꯦ ꯉꯥꯡꯅ ꯁꯛꯅꯕꯒ ꯌꯥꯈꯤꯗ꯭ꯔꯦ ꯆꯥꯛ ꯐꯥꯎꯕ ꯄꯨꯛꯀ ꯊꯟꯅ ꯆꯥꯕ ꯐꯪꯗꯦꯗꯣ ꯌꯧꯔꯦ ꯑꯗꯨꯅ ꯑꯩ ꯌꯨꯝꯒ ꯄꯥꯟꯕ ꯌꯥꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯧ ꯃꯤꯅꯥꯏ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯈꯤꯗꯧꯔꯤꯕꯅꯤ ꯍꯩꯃꯥ ꯅꯪꯕꯨ ꯆꯨꯝꯅ ꯍꯥꯏꯌꯨꯅꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨꯅꯦ ꯅꯠꯇꯦ ꯅꯣꯏꯅ ꯃꯗꯨꯕꯨ ꯌꯥꯝ ꯐꯠꯇꯕ꯭ꯔꯅꯦ ꯇꯥꯕꯤꯕ ꯅꯪꯁꯨ ꯃꯣꯏꯒꯤ ꯃꯤꯆꯪ ꯌꯥꯝꯅ ꯆꯪꯂꯛꯀꯅꯨ ꯃꯗꯣ ꯃꯍꯥꯛꯀꯤ ꯐꯠꯇꯕꯤ ꯑꯩꯅ ꯇꯧꯕ ꯏꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝ ꯌꯦꯡꯁꯤꯟꯈ꯭ꯔꯄꯣꯠꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩ ꯁꯨꯡꯍꯦꯛ ꯅꯨꯡꯁꯤꯗꯦ ꯑꯣ ꯌꯥꯔꯁꯤꯗꯣ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯂꯩꯗꯧꯔꯁꯤꯕꯨ ꯅꯣꯏ ꯌꯨꯝꯗꯨꯗ ꯀꯌꯥꯝꯕꯨ ꯀꯨꯏꯅ ꯂꯩꯅꯤꯒꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯍꯥꯟꯅꯗꯤ ꯊꯣꯏꯅꯨꯁꯨ ꯃꯅꯦ ꯃꯆꯟꯅ ꯃꯉꯣꯟꯗ ꯇꯧꯕ ꯊꯕꯛꯁꯤ ꯀꯌా ꯈꯨꯝꯗꯅ ꯑꯣꯟꯁꯤꯟꯅꯗꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯞ ꯆꯥꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯨꯝꯕ ꯍꯧꯔꯛꯂꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯤ ꯂꯣꯌꯥ ꯑꯃꯗꯤ ꯃꯀꯨ ꯊꯣꯏꯕꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕꯅ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯎꯔꯝꯗꯦ ꯇꯥꯂꯛꯇꯨꯗ ꯂꯥꯏꯖꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯁꯤꯕꯣ ꯑꯁ ꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯠꯇ ꯊꯣꯡꯅꯤꯡꯉꯥꯏꯒ ꯂꯩꯇ꯭ꯔꯕꯣ ꯁꯤꯗꯤ ꯍꯨꯏꯅ ꯐꯥꯎ ꯆꯥꯅꯤꯡꯉꯔꯣꯏ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯁꯤꯕꯨ ꯀꯅꯥꯅ ꯆꯥꯅꯤꯅ ꯊꯣꯡꯉꯤꯕꯅꯣ ꯇꯟꯖꯩꯗ ꯍꯦꯃꯧ ꯏꯟꯁꯥꯡꯁꯦ ꯊꯣꯡꯉꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ ꯅꯃꯤꯠꯇ ꯈꯨꯗꯣꯝꯕꯤꯁꯤꯅ ꯆꯥꯛ ꯊꯤꯟꯗꯅ ꯇꯥꯛꯇ꯭ꯔꯕꯗꯤ ꯈꯪꯗ꯭ꯔꯦꯅꯦ ꯏꯟꯁꯥꯡꯅꯤꯅ ꯈꯨꯆꯨꯝ ꯃꯥꯟꯕꯁꯤꯗꯤ ꯅꯪ ꯍꯦꯛ ꯆꯥꯎ ꯅꯃꯥ ꯅꯄꯥꯅꯒ ꯑꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ ꯁꯤꯗꯤꯅꯦ ꯅꯣꯏ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯅꯌꯨꯝꯒꯤ ꯅꯃꯥꯗꯨꯗ ꯄꯤꯖꯔꯨꯁꯣ ꯄꯤꯖꯔꯨꯁꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯖꯥꯡ ꯇꯦꯡꯀꯣꯠꯇꯨꯅ ꯃꯃꯧꯗ ꯊꯣꯛ ꯍꯦꯛꯇ ꯂꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯅꯦꯝꯒꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯊꯧꯑꯣꯡꯁꯤꯗ ꯊꯣꯏꯅꯨ ꯃꯍꯥꯛꯁꯨ ꯁꯥꯎꯔꯗꯨꯅ ꯍꯦꯛꯇ ꯃꯅꯦꯝꯗ ꯈꯨꯝꯂꯛꯂꯝꯃꯤ ꯍꯦꯔꯩꯃ ꯑꯩꯁꯨ ꯁꯨꯝ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯏꯃꯥꯒꯤ ꯊꯧꯑꯣꯡꯁꯤꯗꯤ ꯑꯩꯕꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏꯌꯦꯅ ꯎꯁꯤꯠꯄꯤꯗꯕ ꯑꯃ ꯌꯥꯎꯔꯤ ꯅꯣꯏꯅ ꯁꯨꯝ ꯈꯤꯟꯗꯨꯅ ꯂꯩꯔꯒ ꯅꯣꯏꯗ ꯑꯩꯕꯨ ꯁꯨꯝ ꯍꯪꯗꯅ ꯂꯩꯈꯤꯗ꯭ꯔꯣ ꯆꯥꯅꯤꯡꯕ ꯂꯩꯔꯗꯤ ꯉꯁꯥꯏꯅ ꯁꯤ ꯇꯧ ꯍꯥꯏꯗꯅ ꯆꯥꯅꯤꯡꯕꯗꯣ ꯄꯨꯁꯤꯟꯕꯤꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯩꯁꯨ ꯑꯔꯩꯕ ꯆꯥꯕ ꯌꯥꯅꯕ ꯊꯣꯡꯉꯤꯕꯅꯤ ꯃꯅꯦꯝ ꯑꯃ ꯑꯣꯏꯕꯒꯤ ꯅꯣꯡꯃꯇ ꯀꯔꯤ ꯀꯔꯥꯏ ꯂꯩꯒꯦꯗꯤ ꯍꯪꯕꯤꯗ꯭ꯔꯒ ꯋꯥꯔꯛꯇꯕꯗꯤ ꯏꯃꯥꯅꯤ ꯏꯃꯥ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯏꯃꯥꯒꯤ ꯂꯝꯆꯠ ꯂꯧꯏ ꯏꯁ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯁꯨ ꯄꯟꯆꯥꯔꯗꯅ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯤꯀꯣ ꯅꯔꯝꯆꯠꯇꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯇꯝꯖꯅꯤꯡꯉꯥꯏ ꯌꯥꯎꯗꯦꯅꯦ ꯃꯅꯦꯝ ꯑꯣꯜꯂꯛꯈꯤꯁꯤꯗꯤ ꯐꯩ ꯏꯊꯛꯁꯤꯗ ꯏꯟꯁꯥꯡꯒ ꯂꯪꯁꯤꯜꯂꯛꯄ ꯁꯥꯔꯗꯅ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯗꯣ ꯍꯜꯂꯛꯈꯤꯁꯅꯨ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦ ꯏꯁ ꯍꯥꯏ ꯃꯧ ꯍꯣꯒꯥꯏꯕꯤ ꯅꯁꯛꯃꯛꯅ ꯊꯤꯕꯅꯤ ꯑꯩꯕꯨ ꯃꯅꯦꯝ ꯍꯣꯒꯥꯏꯕꯤ ꯀꯥꯏ ꯅꯪꯒꯤ ꯂꯝꯆꯠꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯅꯪꯅ ꯅꯈꯣꯡ ꯄꯣꯡꯅ ꯉꯥꯡꯖꯔꯤꯕ ꯌꯨꯝꯁꯦ ꯅꯝꯕꯦꯝꯃ ꯑꯩꯒꯤ ꯁꯪꯒꯥꯏ ꯁꯣꯝ ꯐꯖꯕꯤꯗꯤ ꯀꯧꯕꯤꯔꯕꯣꯏꯗꯣ ꯉꯔꯥꯡꯅ ꯈꯥꯃꯥꯅ ꯑꯩꯕꯨꯁꯨ ꯎꯁꯤꯠꯇ ꯁꯥꯔꯗꯅ ꯅꯈꯖꯥꯏꯗꯨꯗ ꯑꯣꯟꯗꯅ ꯊꯥꯔꯒꯅꯦ ꯅꯉꯛ ꯁꯝꯗꯨ ꯄꯥꯏꯗꯨꯅꯅꯦ ꯂꯥꯛꯇꯅ ꯏꯜꯂꯒ ꯇꯥꯟꯕ ꯉꯝꯃꯤ ꯅꯨꯡꯁꯤꯗꯩ ꯏꯪꯅꯤꯁꯦ ꯈꯪꯗ ꯁꯥꯔꯗꯅ ꯂꯥꯏꯖꯁꯨ ꯃꯃꯥꯗ ꯏꯅꯣꯠ ꯍꯥꯞꯆꯤꯜꯂꯤ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯧꯅꯤꯅ ꯁꯛꯊꯤꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯉꯁꯤ ꯃꯁꯝꯁꯦ ꯄꯣꯏꯔꯒ ꯑꯝꯇ ꯃꯉꯛꯁꯦ ꯂꯥꯛꯇꯅ ꯏꯜꯂꯒ ꯇꯥꯟꯊꯣꯛꯈꯤꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯌꯥꯝ ꯄꯦꯟꯗꯦꯕ ꯃꯥꯅ ꯏꯃꯥ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅꯒ ꯉꯥꯡꯉꯗꯅ ꯏꯃꯥ ꯑꯝꯇ ꯐꯨꯁꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯈꯨꯖꯥꯏ ꯑꯀꯣꯞꯄ ꯃꯥꯟꯕ ꯅꯨꯄꯤꯁꯦ ꯊꯣꯏꯅꯨꯁꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯁꯨ ꯀꯔꯦꯝꯅꯗꯨꯅ ꯈꯨꯝꯃꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯕꯦꯝꯃ ꯑꯗꯨꯒ ꯅꯔꯝꯆꯠ ꯋꯥꯔꯛꯄ ꯉꯝꯗꯕ ꯂꯩꯀꯥꯏ ꯊꯣꯛꯇꯨꯅ ꯅꯨꯄꯥꯅ ꯍꯒꯥꯒ ꯇꯧꯕ ꯅꯣꯏꯒ ꯃꯥꯟꯅꯕꯗ ꯑꯩꯒꯤ ꯏꯖꯠ ꯆꯥꯡ ꯇꯥꯏ ꯆꯥꯛꯈꯨꯝꯁꯤꯗꯒꯤꯅꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯈ꯭ꯔꯣ ꯅꯁꯛꯁꯤꯡꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯏꯁ ꯑꯩꯕꯨ ꯈꯨꯖꯥꯏ ꯑꯀꯣꯞꯄ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯐꯖꯔꯤꯍꯦ ꯏꯕꯦꯝꯃꯗꯤ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯔꯒ ꯂꯩꯁꯥꯕꯤꯒꯤ ꯃꯒꯨꯟ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕꯤ
ꯐꯤꯕꯝꯃꯛꯅ ꯆꯣꯛ ꯋꯥꯡꯗ ꯁꯛꯇꯥꯃꯛꯅ ꯁꯥꯕ ꯂꯣꯏꯗꯕ ꯂꯝꯕꯤꯗ ꯑꯃꯅ ꯑꯃꯨꯛ ꯀꯥꯎ ꯑꯃꯅ ꯑꯃꯨꯛ ꯅꯦꯠ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯇꯥꯕ ꯂꯥꯏ ꯐꯗꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯆꯠꯂꯣ ꯆꯠꯂꯣ ꯗꯥꯎ ꯊꯨꯝꯒꯦ ꯌꯥꯔꯣꯏ ꯅꯁꯛꯇꯣ ꯎꯕꯗ ꯑꯣꯟꯅꯤꯡꯉꯦ ꯑꯩꯍꯥꯛꯅꯦ ꯄꯨꯛꯇ ꯃꯊꯪꯒ ꯑꯣꯜꯂꯦꯕ ꯃꯅꯝꯃꯒꯤ ꯋꯥꯉꯥꯡꯁꯤꯗ ꯁꯥꯎꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯅꯪ ꯃꯁꯤꯒꯤ ꯅꯨꯄꯤ ꯀꯨꯆꯨꯅ ꯃꯩꯗ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯂꯧꯔꯨꯕꯤ ꯆꯔꯣꯏ ꯃꯥꯟꯕꯤꯁꯤꯅ ꯑꯩꯕꯨ ꯑꯁꯛ ꯊꯤꯅ ꯉꯥꯡꯉꯤꯁꯦ ꯅꯪ ꯇꯥꯗ꯭ꯔꯥ ꯍꯥꯏꯕ ꯐꯩ ꯐꯩ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯂꯥꯏꯖꯦ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯝꯃꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯝꯗꯨ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯐꯣꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪꯒꯨꯝꯕ ꯃꯧ ꯁꯣꯏꯅꯥꯎ ꯑꯃꯅ ꯑꯩꯕꯨ ꯍꯦꯛꯇ ꯑꯗꯨꯝꯅ ꯍꯥꯏꯕ ꯅꯠꯇꯤꯛꯂꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯃꯥ ꯏꯕꯦꯝꯃꯗꯨꯁꯨ ꯃꯆꯥꯗ ꯏꯅꯣꯠ ꯍꯥꯞꯆꯤꯜꯂꯤ ꯐꯣꯏꯗꯠꯂꯣ ꯏꯃꯥꯅ ꯌꯥꯏ ꯍꯦ ꯃꯥꯅ ꯏꯃꯥ ꯏꯆꯥꯕꯨ ꯀꯔꯤ ꯎꯁꯤꯠꯇꯅꯒ ꯉꯥꯡ ꯁꯥꯔꯗꯅ ꯃꯗꯨ ꯐꯨꯖꯤꯜꯂꯨꯅꯦꯍꯦ ꯃꯁꯤꯗꯤ ꯏꯆꯥ ꯅꯨꯄꯤꯅ ꯅꯝꯁꯤꯜꯂꯤꯉꯩꯁꯤꯗ ꯑꯩꯁꯨ ꯈꯔ ꯑꯝꯇ ꯃꯁꯝꯁꯦ ꯄꯦꯟꯅ ꯐꯣꯏꯍꯧꯒꯦꯗꯍꯦ ꯊꯣꯏꯅꯨꯁꯨ ꯍꯥꯏ ꯊꯥꯗꯧꯅꯦꯍꯦ ꯂꯩꯁꯥꯕꯤ ꯇꯧꯒꯟꯕꯤ ꯑꯁ ꯑꯌꯣ ꯑꯁ ꯑꯌꯣꯏꯃ ꯍꯤꯡꯆꯥꯕꯤ ꯊꯥꯗꯣꯛꯑꯣ ꯑꯌꯣꯏꯃ ꯊꯥꯗꯣꯛꯑꯔꯣꯏ ꯐꯩ ꯑꯗꯨꯗꯤ ꯑꯉꯥꯡ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯍꯥꯛꯁꯨ ꯃꯥꯕꯨ ꯃꯁꯝ ꯐꯣꯏꯔꯤꯕ ꯂꯥꯏꯖꯕꯨ ꯏꯟꯊꯣꯛꯇꯨꯅ ꯃꯥꯅ ꯑꯃꯨꯛ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯄꯨꯊꯔꯝꯃꯤ ꯃꯆꯥꯕꯨ ꯈꯥꯝꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯥꯕꯨ ꯃꯁꯝ ꯐꯣꯏꯕ ꯌꯥꯎꯈꯤꯕ ꯃꯅꯦꯝꯗꯁꯨ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯂꯥꯛꯇꯅ ꯍꯦꯛꯇ ꯏꯟꯊꯣꯛꯈꯤꯗꯨꯅ ꯑꯅꯤꯃꯛ ꯄꯨꯟꯅ ꯍꯦꯛꯇ ꯄꯨꯊꯔꯛꯂꯝꯃꯤ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯏꯁꯤꯡꯒ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯑꯍꯨꯝꯗꯨꯒꯤ ꯂꯥꯟꯗ ꯂꯥꯏꯖꯅ ꯑꯌꯣ ꯏꯃꯥ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯑꯁ ꯃꯁꯤꯒꯤ ꯃꯧ ꯍꯤꯡꯆꯥꯕꯤꯁꯤꯅ ꯑꯩꯕꯨ ꯅꯞꯁꯤꯜꯂꯒ ꯁꯝꯅ ꯅꯠꯇꯦ ꯐꯣꯏꯔꯤꯁꯦ ꯑꯌꯣ ꯑꯁ ꯑꯩꯒꯤ ꯁꯔꯨꯒ ꯂꯣꯏꯅ ꯇꯦ ꯃꯥꯜꯂꯤꯅꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯨꯆꯤꯟ ꯑꯆꯧꯕꯁꯤꯅ ꯅꯃꯥꯏ ꯊꯤꯄꯥꯛ ꯃꯥꯟꯗꯨꯗ ꯈꯣꯠꯇꯠꯂꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯁꯨꯝꯅ ꯃꯥꯁꯨ ꯃꯅꯝꯃꯒꯤ ꯃꯃꯥꯏꯗꯨꯕꯨ ꯂꯥꯝꯗꯨꯅ ꯈꯨꯖꯤꯟꯅ ꯈꯣꯠꯇꯠꯂꯝꯃꯤ ꯁꯣꯝꯗ ꯅꯨꯡꯁꯤꯔꯩꯁꯨ ꯃꯃꯧꯅ ꯏꯟꯊꯣꯛꯂꯛꯄꯗꯒꯤ ꯆꯥꯛꯈꯨꯝꯒꯤ ꯀꯥꯆꯤꯟꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯌꯣ ꯑꯁ ꯑꯌꯣ ꯍꯥꯏ ꯏꯃꯥꯒꯤ ꯂꯥꯏꯖꯥ ꯅꯪꯕꯨ ꯅꯃꯥꯁꯦ ꯑꯝꯇ ꯆꯤꯡꯈꯠꯂꯨ ꯂꯥꯎꯅꯦ ꯑꯩꯕꯨ ꯀꯗꯥꯏꯗꯅ ꯂꯩꯔꯤꯁꯤꯕꯣ ꯑꯌꯣ ꯂꯦꯡꯕꯒ ꯌꯥꯗ꯭ꯔꯦꯅꯦ ꯈ꯭ꯋꯥꯡꯁꯦ ꯇꯦꯛꯑꯕ ꯀꯔꯤꯅꯣ ꯇꯧꯔꯤꯅꯦ ꯑꯌꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯊꯣꯔꯛꯄꯗ ꯃꯆꯥꯒ ꯃꯃꯧꯒ ꯑꯅꯤꯗꯨꯗꯤ ꯍꯥꯠꯅꯗꯦ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯑꯐꯪꯕ ꯂꯥꯝꯅꯗꯨꯅ ꯀꯟꯅ ꯐꯨꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯍꯥꯏꯔꯛꯏ ꯐꯨꯖꯤꯜ ꯃꯗꯨꯒꯤ ꯃꯧ ꯍꯤꯡꯆꯥꯕꯤꯗꯣ ꯐꯨꯖꯤꯜꯂꯣ ꯏꯃꯥꯅ ꯌꯥꯏ ꯑꯌꯣ ꯇꯟꯖꯥꯗꯨꯗ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯅꯨꯄꯥꯒꯁꯨ ꯄꯨꯟꯅ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄꯗ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ ꯇꯧꯅꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯅꯔꯤꯕꯁꯤꯗꯤ ꯍꯥꯏ ꯊꯣꯛꯅꯣꯛꯅꯧ ꯅꯣꯏꯕꯣ ꯃꯃꯥ ꯅꯪꯅ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯅꯆꯥꯒ ꯅꯃꯧꯒ ꯈꯠꯅꯔꯤꯕꯁꯦ ꯈꯥꯝꯗꯣꯛꯀꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯅꯪꯅ ꯑꯗꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯋꯥꯅꯤ ꯃꯈꯣꯏ ꯃꯄꯥ ꯑꯩꯒꯤꯁꯤ ꯐꯝꯕ ꯅꯠꯇꯦ ꯅꯃꯧ ꯍꯤꯡꯆꯥꯕꯤ ꯃꯤ ꯍꯥꯠꯄ ꯉꯝꯕꯤꯁꯤꯅ ꯏꯟꯊꯨꯔꯛꯄꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯁꯣꯝꯗꯁꯨ ꯑꯅꯤꯗꯨ ꯊꯣꯛꯅꯗꯦ ꯑꯃꯅ ꯑꯃꯗ ꯂꯥꯝꯗꯨꯅ ꯀꯟꯅ ꯐꯨꯅꯔꯤ ꯂꯥꯏꯖꯅ ꯃꯣꯔꯥꯎꯆꯤ ꯃꯥꯟꯕꯤ ꯅꯪꯅ ꯈꯨꯠ ꯊꯥꯗꯣꯛꯑꯔꯣꯏꯕ ꯑꯌꯣ ꯏꯃꯥ ꯁꯤꯔꯦ ꯁꯝ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯃꯤ ꯊꯣꯏꯅꯨꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯁꯥꯕꯤ ꯂꯝꯀꯦꯠꯄꯤ ꯅꯁꯛꯅ ꯅꯨꯄꯥꯅ ꯁꯥꯕ ꯅꯨꯄꯤ ꯃꯥꯟꯕꯤ ꯅꯪꯅ ꯊꯥꯗꯣꯛꯇ꯭ꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯊꯥꯗꯣꯛꯎꯅꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯃꯥꯟꯕꯅ ꯈꯨꯠꯁꯦ ꯑꯩꯒꯤ ꯃꯥꯏꯗ ꯈꯣꯠꯂꯩꯕꯅ ꯈꯨꯠꯁꯦ ꯊꯨꯗꯦꯛꯀꯦ ꯂꯩꯁꯥꯕꯤ ꯊꯨꯌꯥꯡꯀꯪ ꯁꯦꯛꯄꯤ ꯃꯥꯟꯕꯤ ꯀꯨꯆꯨꯃꯛꯅ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯂꯣꯌꯥꯁꯨ ꯍꯥꯏ ꯊꯣꯏꯅꯣ ꯅꯪꯕꯨ ꯊꯥꯗꯣꯛꯑꯝꯃꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯅꯔꯤꯁꯦ ꯊꯥꯗꯣꯛꯅꯧ ꯍꯥꯏꯕꯅꯦ ꯅꯣꯏ ꯌꯥꯔꯔꯣꯏ ꯐꯩꯌꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯆꯥꯛꯈꯨꯝ ꯏꯁꯤꯡꯗꯨꯅ ꯖ꯭ꯋꯥ ꯍꯦꯛꯇ ꯍꯩꯖꯤꯜꯂꯤ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨꯁꯨ ꯏꯈꯪ ꯈꯪꯅ ꯐꯠ ꯍꯟꯗꯣꯛ ꯊꯣꯏꯕꯅ ꯐꯔꯤꯕ ꯃꯁꯤ ꯑꯣꯏꯔꯗꯤ ꯐꯔꯤꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯣꯛꯅꯧ ꯍꯥꯏꯅ ꯂꯥꯎꯔꯤꯕꯁꯦ ꯅꯣꯏ ꯀꯅꯥꯝꯇꯅ ꯇꯥꯗꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯒꯤꯁꯤ ꯏꯃꯨꯡꯁꯤꯗ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕ ꯑꯩꯁꯤꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯂꯣꯌꯥꯁꯨ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯅꯔꯝꯃꯤꯕꯁꯦ ꯅꯣꯏꯕꯅ ꯃꯥꯏꯒꯗꯣ ꯏꯀꯥꯏꯕ ꯑꯝꯇ ꯈꯪꯅꯗꯕ꯭ꯔꯣ ꯑꯌꯨꯛ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯌꯨꯝꯊꯪꯅꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯅ ꯉꯥꯡꯅꯔꯤꯁꯦ ꯅꯃꯥꯏꯗꯣ ꯄꯥꯟꯗꯕ꯭ꯔꯣ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯒꯅ ꯉꯥꯡꯂꯤꯕꯗꯨꯗ ꯃꯁꯥꯒꯤ ꯃꯔꯥꯜꯗꯤ ꯏꯈꯟ ꯈꯟꯊꯗꯅ ꯈꯨꯝꯂꯛꯏ ꯅꯨꯡꯁꯤꯔꯩꯗꯣ ꯑꯩꯈꯣꯏꯗꯤꯅꯦ ꯌꯨꯝꯁꯤꯗꯒ ꯂꯩꯕ ꯉꯝꯃꯣꯏꯗꯧꯔꯤ ꯏꯃꯥ ꯏꯆꯥꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤꯕꯁꯤꯅꯤ ꯌꯦꯡꯉꯣ ꯃꯈꯣꯏ ꯃꯄꯥꯁꯨ ꯅꯃꯧꯁꯤꯕꯨ ꯌꯥꯝꯅ ꯀꯟꯈꯠꯆꯕ ꯇꯥꯏ ꯎꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯠ ꯍꯦꯛꯇ ꯀꯞꯁꯤꯟꯅꯩ ꯀꯔꯥꯏꯗꯒꯤꯕꯨ ꯂꯧꯔꯨꯕ ꯄꯤꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯔꯩ ꯃꯍꯥꯛꯀꯤ ꯂꯥꯏꯖ ꯃꯍꯥꯛꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯎꯍꯧꯗ꯭ꯔꯦ ꯃꯇꯤꯛ ꯇꯧꯁꯤꯟꯅꯗꯨꯅ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯃꯍꯥꯛꯁꯨ
ꯑꯁꯤꯒꯨꯝꯕꯗꯗꯤ ꯍꯩꯈ꯭ꯔꯕ ꯕꯥꯕꯥ ꯇꯥꯆꯧ ꯎꯔꯦꯗꯅ ꯏꯃꯥꯒ ꯑꯩꯒ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗ ꯍꯥꯠꯀꯗꯧꯔꯝꯂꯤꯕꯁꯦ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯃꯁꯤꯒꯤ ꯃꯧꯁꯤꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯏꯆꯥꯗ ꯌꯨꯝꯁꯤꯗꯒ ꯑꯃꯠꯇ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯀꯔꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯗꯤ ꯑꯁꯤ ꯍꯥꯏ ꯂꯣꯏꯔꯛꯄꯗ ꯃꯃꯥ ꯃꯆꯥ ꯌꯦꯡꯅꯗꯨꯅ ꯃꯤꯆꯩ ꯈꯠꯅꯩ ꯃꯕꯨꯛꯇꯁꯨ ꯑꯈꯥꯕ ꯃꯤꯅꯣꯡ ꯅꯣꯛꯅꯩ ꯊꯣꯏꯕꯅ ꯑꯩ ꯂꯣꯏꯅ ꯈꯪ ꯑꯩꯁꯦ ꯃꯤꯠ ꯇꯥꯡꯕ ꯅꯥ ꯄꯪꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯄꯪꯕ ꯃꯤ ꯅꯠꯇꯦꯅꯦ ꯏꯃꯨꯡꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯏ ꯀꯅꯥꯅ ꯀꯔꯤ ꯇꯧꯗꯦ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯦ ꯐꯩ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯅꯣꯏ ꯃꯊꯣꯏ ꯀꯥꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯉꯁꯤꯗꯤ ꯃꯃꯥ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯁꯨ ꯍꯥꯏꯔꯕꯅꯤꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯨ ꯍꯥꯏꯌꯣ ꯑꯄꯥꯝꯕ ꯀꯔꯤ ꯇꯧꯕꯒꯤ ꯍꯧꯔꯛꯈ꯭ꯔꯤꯕ ꯏꯔꯥꯡꯅꯣꯗꯣ ꯏꯀꯣ ꯃꯤ ꯊꯤꯛ ꯇꯧꯒꯦ ꯂꯥꯟꯕꯨ ꯂꯥꯜꯂꯝꯂꯕ ꯏꯆꯥ ꯍꯥꯏꯕ ꯂꯩꯔꯣ ꯃꯤꯆꯥ ꯍꯥꯏꯕ ꯂꯩꯔꯣ ꯍꯦꯔꯥ ꯊꯣꯏꯕ ꯏꯇꯤꯛ ꯈꯪꯗ ꯁꯥꯔꯗꯅ ꯍꯥꯏꯌꯨ ꯅꯣꯏ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯨ ꯃꯔꯝ ꯍꯥꯏꯌꯨ ꯕꯥꯕꯥ ꯅꯃꯧ ꯉꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯒꯤꯗꯤ ꯅꯃꯧ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯃꯧꯁꯨ ꯃꯤꯅꯤ ꯕꯥꯕꯥ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯑꯗꯨꯃꯛ ꯂꯩ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯥꯒ ꯂꯥꯏꯖꯒꯒꯤ ꯂꯤꯆꯠꯁꯦ ꯅꯃꯧ ꯀꯌꯥ ꯌꯥꯖꯅꯤꯡꯗꯦ ꯑꯗꯨꯕꯨ ꯅꯃꯧꯁꯨ ꯈꯪꯗꯨꯅ ꯂꯥꯛꯄꯅꯤ ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯥꯛꯇꯨꯅ ꯈꯨꯝꯂꯛꯏ ꯍꯥꯏ ꯃꯧꯆꯤꯟ ꯊꯤꯕꯤ ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯅꯦꯝꯗ ꯀꯔꯤ ꯕꯤꯕꯥꯔ ꯎꯅꯤ ꯈꯪꯗꯕꯤ ꯏꯁ ꯀꯔꯤ ꯂꯤꯆꯠ ꯀꯔꯤ ꯂꯤꯆꯠꯅꯣ ꯅꯪꯅ ꯀꯌꯥꯝ ꯐꯔꯕꯅꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯪ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏ ꯅꯨꯄꯥ ꯈꯪꯅꯩ ꯍꯥꯏꯗꯅ ꯋꯥꯊꯣꯛ ꯊꯣꯛꯀꯦ ꯍꯥꯏꯕꯗꯨꯕꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯅ ꯃꯃꯥ ꯅꯪ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯍꯣꯛꯇꯕ ꯋꯥꯗꯣ ꯁ꯭ꯋꯥꯏꯗ ꯉꯥꯡꯂꯛꯀꯅꯨ ꯃꯊꯪꯒ ꯍꯥꯏꯔꯛꯂꯕꯗꯤ ꯅꯪ ꯑꯩꯅ ꯁꯤꯡꯒꯥꯏ ꯃꯥꯛꯁꯤꯟꯅ ꯌꯥꯡꯂꯦꯟꯗꯨꯗꯅꯦ ꯁꯥꯟꯊꯔꯛꯀꯗꯧꯕꯅꯤ ꯈꯪꯉꯨꯅ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯕ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯄꯨꯜꯂꯗꯨꯅ ꯈꯨꯝꯃꯛꯏ ꯊꯣꯏꯅꯨ ꯃꯍꯥꯛꯁꯨ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯅꯃꯧꯗꯤ ꯋꯥꯊꯣꯛ ꯊꯣꯛꯈꯤꯕ ꯂꯩꯖꯗꯦ ꯂꯩꯀꯥꯏ ꯅꯨꯄꯥꯗꯣ ꯑꯩꯅ ꯄꯥꯝꯗꯕꯒꯤ ꯌꯥꯗꯕꯒꯤ ꯃꯁꯥꯅ ꯏꯔꯥꯡ ꯁꯥꯒꯠꯆꯕꯅꯤ ꯑꯩꯈꯣꯏꯗꯤ ꯅꯃꯥꯅ ꯆꯥꯐꯝ ꯅꯨꯄꯥ ꯈꯨꯗꯤꯡ ꯒꯦꯒꯥ ꯇꯧꯗꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯏꯔꯥꯡ ꯇꯧꯕ ꯍꯩꯖꯗꯤꯌꯦ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯃꯃꯥꯒꯤ ꯂꯤꯆꯠ ꯆꯠꯇꯕ ꯃꯆꯥ ꯋꯥꯔꯛꯀꯅꯤ ꯈꯪꯗꯕꯤ ꯃꯆꯥ ꯃꯥꯡꯍꯟꯕꯗ ꯊꯋꯥꯏ ꯂꯨꯄꯤ ꯏꯃꯥꯒꯤ ꯂꯤꯆꯠꯇꯣ ꯑꯩꯈꯣꯏ ꯍꯪꯒꯣꯏꯖꯩ ꯂꯥꯏꯖꯁꯨ ꯃꯅꯝꯃꯛꯀꯤ ꯑꯁꯦꯡꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯃꯉꯣꯟꯗꯁꯨ ꯄꯥꯜꯂꯕꯅ ꯁꯥꯎꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯍꯦꯔꯩ ꯅꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯏꯅꯝꯃꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯁꯨ ꯏꯅꯝꯃꯕꯨ ꯃꯤꯠꯅ ꯎꯕꯤꯔꯕ꯭ꯔꯣ ꯂꯩꯇꯣꯟꯗ ꯁꯔꯨꯛ ꯄꯥꯟꯗꯤ ꯃꯇꯥꯒꯨꯝ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯤꯒꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯝꯅ ꯉꯥꯡꯉꯤꯕ ꯏꯅꯝꯃꯒꯤ ꯆꯤꯟꯗꯣ ꯉꯁꯤ ꯑꯩꯅ ꯊꯨꯒꯥꯏꯖꯁꯅꯤ ꯉꯝꯃꯣꯏ ꯀꯥꯏꯗꯤ ꯈꯟꯒꯅꯨ ꯊꯣꯏꯅꯨꯁꯨ ꯁꯥꯎꯅ ꯍꯥꯏ ꯋꯥꯔꯛꯇꯕꯤ ꯂꯩꯁꯥꯕꯤ ꯆꯤꯡꯒꯟꯕꯤ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯃꯈꯥ ꯇꯥꯕ꯭ꯔꯣ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯅꯃꯤꯡꯃꯛꯅ ꯂꯥꯏꯖꯥ ꯀꯥꯏꯅꯒ ꯀꯔꯥꯏꯗꯕꯨ ꯌꯦꯡꯂꯒ ꯊꯣꯜꯂꯤꯕ ꯃꯤꯅꯣ ꯈꯪꯗꯦꯅꯦ ꯇꯔꯪꯕꯤ ꯑꯃꯛꯄ ꯌꯥꯎꯗꯕꯤ ꯂꯥꯏꯖꯩꯁꯤꯡꯒꯤ ꯃꯒꯨꯟꯒ ꯅꯪꯒꯤ ꯅꯃꯤꯡ ꯑꯣꯏꯅ ꯊꯣꯜꯂꯝꯗꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦꯅꯦ ꯅꯨꯡꯁꯤꯔꯩꯅ ꯏꯁ ꯍꯥꯏ ꯃꯧꯆꯤꯟ ꯊꯤꯕꯤ ꯁꯕꯥꯟꯃꯛꯅ ꯂꯩꯔꯥꯏꯗꯅ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯃꯥꯟꯕꯤ ꯅꯆꯤꯟꯗꯧ ꯌꯥꯝ ꯀꯜꯂꯤꯕ ꯅꯆꯤꯟꯗꯧ ꯅꯪ ꯉꯁꯤ ꯁꯨꯒꯥꯏꯖꯅꯤꯍꯦ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯩꯒꯤ ꯂꯝꯆꯠꯀ ꯅꯩꯅꯕ ꯁꯥꯔꯗꯅ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯪꯒꯨꯝꯕꯁꯤꯗꯤꯅꯦ ꯂꯩꯔꯒ ꯍꯥꯠꯄ ꯉꯝꯕ ꯅꯨꯡꯁꯤꯔꯩ ꯈꯪꯉꯕ ꯑꯃꯅ ꯉꯥꯡꯕ ꯇꯥꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯨꯗ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯅ ꯑꯣꯏ ꯅꯣꯏꯒꯤ ꯋꯥꯔꯤꯁꯤ ꯌꯥꯔꯦ ꯇꯣꯛꯅꯈꯤꯔꯣꯏꯗ꯭ꯔꯥ ꯇꯣꯛꯅꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯒꯤꯁꯨ ꯀꯔꯤꯁꯨ ꯎꯁꯤꯠꯇꯕ ꯉꯥꯡꯅꯤꯡꯕ ꯃꯆꯣꯡ ꯄꯛ ꯅꯥꯏꯗꯅ ꯉꯥꯡꯕ ꯁꯥꯔꯗꯅ ꯐꯩ ꯅꯣꯏ ꯑꯃꯇ ꯂꯩꯕ ꯌꯥꯔꯣꯏ ꯏꯃꯨꯡꯁꯤꯗ ꯃꯃꯥ ꯅꯪꯁꯨ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯅꯄꯥꯝꯗ ꯆꯠꯈꯤꯒꯗꯧꯕꯅꯤ ꯅꯪꯒ ꯃꯥꯟꯅꯕ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯄꯨꯗꯨꯅ ꯆꯠꯈꯣ ꯃꯃꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯉꯁꯤ ꯏꯃꯧꯒꯤ ꯋꯥꯍꯩ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯅꯀꯨ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯨꯗꯕꯗ ꯉꯁꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯦ ꯁꯤ ꯌꯧꯈꯤꯕꯅꯤ ꯏꯀꯨ ꯅꯪꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯋꯥꯔꯛꯍꯧꯗꯕ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯨꯗꯕ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯨꯕꯅ ꯉꯁꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯀꯥꯟꯁꯤꯗ ꯏꯆꯥ ꯏꯃꯧꯒꯤ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯨꯒꯤ ꯏꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯎꯠꯄ ꯉꯝꯂꯣꯏꯗꯧꯔꯤ ꯕꯥꯕꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯃꯧꯅ ꯄꯦꯟꯗꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯖꯔꯕꯁꯨ ꯄꯥꯕꯕꯨꯗꯤ ꯅꯃꯧꯅ ꯑꯄꯣꯛꯄ ꯏꯄꯥꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ ꯄꯥꯕꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯈꯟꯈꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯃꯧꯅ ꯑꯗꯨ ꯄꯦꯟꯗꯕꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯟ ꯂꯥꯏꯖꯗ ꯑꯀꯟꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯈ꯭ꯔꯦ ꯕꯥꯕꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝꯅ ꯄꯥꯕꯅ ꯊꯃꯣꯏ ꯁꯣꯟꯊꯕ ꯅꯃꯧ ꯌꯦꯡꯕ ꯉꯝꯖꯗꯤꯌꯦ ꯅꯃꯧꯒꯤ ꯏꯔꯥ ꯂꯩꯔꯕꯁꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯕꯥꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯍꯥꯛꯁꯨ ꯃꯀꯣꯕ ꯊꯦꯝꯗꯨꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯂꯣꯌꯥꯁꯨ ꯀꯔꯤꯒꯤ ꯄꯥꯕꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯟꯊꯒꯅꯤ
ꯄꯥꯕꯒꯤꯗꯤ ꯅꯆꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯅꯤ ꯍꯥꯏꯌꯨ ꯄꯥꯕ ꯄꯥꯕꯒꯤ ꯄꯦꯟꯗꯕ ꯅꯃꯧꯅ ꯂꯝ ꯍꯦꯜꯂꯕꯁꯨ ꯑꯩꯅ ꯐꯨꯖꯩꯗꯨꯅ ꯋꯥꯔꯛꯀꯦ ꯑꯗꯨꯕꯨ ꯄꯥꯕꯗ ꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯗꯣꯛꯇꯅ ꯅꯆꯥ ꯅꯃꯧꯕꯨ ꯋꯥꯔꯧꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯅꯆꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤꯌꯦ ꯄꯥꯕ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯂꯕꯒꯨꯝ ꯈꯟꯊꯖꯔꯨꯕꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯪꯒꯣꯏꯖꯔꯛꯏ ꯃꯁꯥꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯈꯪꯂꯕꯒꯨꯝ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯃꯄꯥ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯈꯤꯕꯅꯤ ꯅꯨꯄꯤꯅꯦꯗꯤ ꯍꯥꯏꯔꯒ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯃꯃꯥꯒꯤ ꯂꯤꯆꯠ ꯆꯠꯂꯨꯗꯕ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥ ꯅꯨꯡꯉꯥꯏꯕꯗ ꯇꯥꯎꯔꯕꯅꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯃꯈꯣꯏ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯏꯃꯥꯏꯁꯤ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯃꯆꯥꯕꯨ ꯀꯔꯝꯅ ꯋꯥꯔꯛꯀꯅꯤ ꯌꯣꯛꯀꯅꯤ ꯈꯪꯂꯨꯗꯕ ꯃꯄꯨꯔꯣꯏꯕꯗ ꯀꯔꯝꯕ ꯋꯥꯍꯩ ꯂꯤꯆꯠ ꯊꯧꯒꯂꯣꯟ ꯎꯠꯀꯅꯤ ꯈꯪꯂꯨꯗꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯑꯐꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯗꯨꯅ ꯏꯆꯥ ꯏꯃꯧꯕꯨ ꯆꯤꯀꯣꯟ ꯅꯥꯀꯣꯟꯗꯨꯅ ꯄꯥꯟꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯑꯃꯨꯛꯇꯪꯗꯤ ꯉꯥꯛꯄꯤꯌꯨ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯎ ꯆꯨꯝꯃꯤ ꯏꯃꯧꯅ ꯍꯥꯏꯕ ꯑꯩꯗꯤ ꯇꯝꯖꯅꯤꯡꯉꯥꯏ ꯌꯥꯎꯗꯕꯤ ꯌꯨꯝꯕꯥꯂꯣꯟ ꯈꯪꯗꯕꯤ ꯃꯃꯥꯅꯦ ꯃꯃꯥ ꯉꯁꯤ ꯏꯃꯧꯅ ꯅꯅꯦꯝꯕꯨ ꯐꯠꯇ꯭ꯔꯕ ꯏꯄꯥꯛꯇꯒꯤ ꯆꯤꯡꯈꯠꯄꯤꯔꯦ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯦ ꯅꯪ ꯅꯅꯦꯝꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯏꯃꯧꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯣꯏꯗꯕ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯃꯧꯕꯨꯁꯨ ꯏꯃꯥꯅ ꯉꯥꯛꯄꯤꯌꯨ ꯅꯃꯧꯅꯁꯨ ꯁꯣꯏꯈꯤꯕ ꯀꯌꯥ ꯑꯃ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯄꯥꯕ ꯏꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯇꯧꯖꯗꯨꯅ ꯅꯃꯧ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯖꯒꯦ ꯏꯃꯥꯅ ꯃꯪꯒꯣꯜ ꯄꯤꯕꯤꯌꯨ ꯂꯥꯏꯖꯃꯥꯁꯨ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯇꯥꯆꯧ ꯏꯅꯝꯃ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯂꯝꯀꯦꯠꯄꯤ ꯑꯣꯏꯔꯨꯕꯅ ꯕꯥꯕꯁꯨ ꯇꯥꯆꯧꯁꯨ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯀꯌꯥ ꯅꯪꯍꯜꯂꯦ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯏꯅꯝꯃ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯆꯥꯕꯨ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯂꯝꯆꯠꯁꯤꯗꯒꯤ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯄꯤꯌꯣ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯝ ꯍꯦꯟꯖꯔꯔꯣꯏꯒꯦ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯉꯥꯛꯇꯅꯤ ꯅꯪꯅ ꯐꯅ ꯂꯝ ꯍꯦꯟꯖꯔꯕꯁꯨ ꯅꯕꯨꯡꯒ ꯅꯪꯒꯁꯦ ꯏꯄꯥꯒꯤ ꯃꯤꯠꯇꯗꯤ ꯃꯅꯤꯅꯦ ꯃꯅꯤ ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ ꯏꯄꯥ ꯁꯤꯔꯕꯁꯨ ꯌꯥꯏ ꯏꯄꯥ ꯄꯦꯜꯂꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯤ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯃꯃꯩꯗꯗꯤ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯐꯠꯇꯕ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯂꯥꯞꯅ ꯊꯝꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ